Political settlement puraktriba phauba Moreda Maitai sing hanjalan gano Kamando sing berektagi hendokan gano Kuki CSO sing Kuki ki CSO sing na India government ki khutangda political settlement ama puraktriba phauba Maitai sing Moreda hanjanduna khundahana ba thabak paikhat piganu amasung State Police Commando sing berektagi hendokan biganu haiba ayiba cherolama District Administration da pisinkhre cherola dugi matungin na India government amasung miyam gi apex body ani gi marakta political settlement ama laktriba phauba karigumba phibam amatada Moreda Maitai sing amuk hanjenduna khundahana ba thabak paikhat loidabane Moreda thokpa thokdo khudingmak state government state media housing amade state commando singna semdok sadok miyam da udle matam kharagi mamangda Moreda deploy tawriba commando singna Myanmar macha khara ain kaina sangsilaglaga Moreda gi potsai huralambadagi fakhi adubu Kuki immigrant singni haina lana sandokhe Manipur government na Technopal district commissioner gi khuthangda Moreda leriba community luchingba singna community variety market pu sengdokpa amade semjin sajin bada court ki order ni haiduna athingba pikhe Haujik state commando singna mi leinadraba mitai gi yum singda laisinba hawriba se mari leinaba authority na khudakta thingduna makhoi bu berekta gi hendok haloidaba ne karigumba commando singi thawong asina Moreda thokaningdaba thogdok thorokpa tarabade CSO singna responsible lauroi haire Cherola sina makata na hai miyam gi maruoiba institution ama oiriba SBI Moreda commando sing laisin basina bank ki customer sing da ki tujung pogan ba khakta natana khudong sa da kaya mayok na halle bank asigi mamang yauna main road ki mafam kaya da commando sing gi gari khamjinduna thamba sina lambi sathok jasin tawbada chawba khudong sa da ba mayok na halle maramaduna mafam asidagi commando sing lauthoklaga miyamna tona tinaba yaba central security personnel oina SBI Moreda deploy tawbiyo More international border da Myanmar dagi maitai la lauba surrender sing puthok pusin tawba si miyam da mayek sing na khangandavana mi paiba poghalle maitai micham amata mafam asida deploy tawriba commando singi marakta lehelloidavane masina thoganingdaba pamdaba thogdok kaya thorakpa yai Moreda santi amade mahausagi punsi hanjilalakpada Central Indian Security Force sing da chet pathajaba thamme Mafam asida state commando sing laibana santi amadi normal si hanjilakpada apanba oibada natana school sing function tawbada ayet pasu oire Moreda gi commando sing mapung phana lokthoktriba phauba ahenba personnel amata mafam asida deploy tawba yaroi haire Arambai Tengol maitai lipun amade surrender tawraba mitai lalhoba singna Imphal da phongna nongmai paiduna koichat chalalaga Kukizo CSO sing lusingba singbuna semjin sajinba maral da fana ba koitan tanare Moreda Kukizo micham kaya ama makhoi gi mobile phone da chingnaba photo video yawi haiba maralda namduna phajin bagi thabak chathariba sina state government na chathariba michang mikhai nai bagi thawong ase mayek seng na takle Manipur government na CSO lusingba singi mathakta chathariba miot minai ase khudakta lepaga loinana jail da thamjiliba micham sing ase athuba matamda thadorokadabani haire ngasigi cherola duda HTC Hill Tribal Council Moregi president Victor Limthang KWUNHR Kuki Women Union and Human Rights Moregi General Secretary Lahai Naithem Hauke KSO Kuki Student Union More Block General Secretary David Mimin Wi-Fi General Secretary More Youth Club Bauksa Baiti amasung Kuki Khanglai Lompi Moregi President Amos Thangjangam Haukimna sign tawre